CHURACHANDPUR District K LANVA TD Block K LINGSIPHAI LEIBA Relief Camp AMADA LEIBI MASHAGI CHAHI मापन KHAKTA NGAIRIBI Class 2 TAMBI NUPIMACHA AMA HATLAMBAGI THOUDOK ADO Manipur Commission for Protection of Child Rights की Maikeidagi Awangba Thakta condemn Tourakli हिरम असिगा मरी लेना कमीशन असिगी चेयरपर्सन कैशाम प्रदीप कुमार खुदेक पीदुना थादोरकपा यानिंगदबा फोंदोकपगी चेरोल अमना हाई चुराचांदपुर डिस्ट्रिक्ट के लनवा टीडी ब्लॉक के लिंगसिफाई लैबा रिलीफ कैंप अमदा लैबी मसागी चही मापन खक्ता ngairibi nupi macha ama tha asigi kungi numidang pung 12 makhairom taba adwaida asiba hakchang oina fangkhi minungsi leitana nupi macha asibu halambagi thawong asi akan mongna condemn tawi chahi anirom thujilaklaba irang asigi manung asida mara lejadraba angang singi phaba punba amadi tamthina hatok pibagi thodok sing thengnare masi yamna laibak thiba amadi मरा लेजद्रबा अंगांग सिंह दा टारगेट तौबा असि खक तौरिदबदे स्टेट असigi अंगांग सिंह साफना अमदे ngak senaba mari leinaba singna honaminasi haina कमीशन असigi माइकेदगी अपील तौरपगा लोइना केस असigi matangda mathau taba legal action लौखतनबा सु मोटो कॉग्निजेंस लौखतलगनी हाइना कमीशन असina फोंदोरक्ले